ꯍꯧꯖꯤꯛ ꯉꯁꯤ ꯄꯣꯏꯅꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔꯒꯤ 12 2022 ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯊꯕꯛ ꯁꯨꯔꯦ ꯆꯠꯈꯤꯕꯒ ꯊꯣꯛꯈꯤꯕꯒ ꯆꯪꯉꯛꯄꯒ ꯊꯣꯛꯈꯤꯕꯒ ꯆꯪꯉꯛꯄꯒ ꯊꯣꯛꯈꯤꯕꯒ ꯆꯪꯉꯛꯏꯕꯁꯤꯡꯁꯤꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯣꯏꯍꯤ ꯄꯨꯔꯛꯑꯒ ꯃꯈꯣꯡꯗ ꯃꯆꯤꯟꯖꯥꯛ ꯂꯩꯒꯤ ꯂꯩꯔꯤꯛ ꯄꯣꯂꯟ ꯒ꯭ꯔꯦꯟ ꯄꯨꯔꯛꯑꯒ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯄꯨꯔꯛꯏꯕ ꯈꯣꯏꯍꯤꯁꯤꯡ ꯑꯁꯤꯅ ꯍꯣꯅꯤ ꯆꯦꯝꯕꯔꯗ ꯍꯥꯟꯖꯜꯂꯕꯒ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯃꯥꯅ ꯄꯣꯔꯛꯏꯕ ꯃꯐꯝ ꯈꯣꯏꯍꯤ ꯂꯩꯍꯧꯕ ꯃꯐꯝꯗꯨꯗ ꯍꯩꯄꯥꯜꯗꯨꯗ ꯂꯩꯄꯥꯟꯗꯨꯗ ꯑꯃꯨꯛ ꯇꯥꯝꯅ ꯆꯠꯇꯧꯔꯤꯕꯅꯤ ꯀꯌꯥꯗ ꯍꯣꯠꯅꯕ ꯀꯟꯕ ꯑꯁꯤꯒꯨꯝꯂꯕ ꯍꯌꯤꯡꯈꯣꯏ ꯑꯁꯤꯒꯤ ꯁꯨꯕ ꯅꯣꯝꯕꯒꯤ ꯃꯇꯧ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯖꯔꯤꯕ ꯍꯌꯤꯡꯈꯣꯏ ꯑꯁꯤ ꯆꯨꯝꯅꯒꯤ ꯈꯣꯏꯍꯤ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯇꯧ ꯃꯍꯥꯛꯀꯤ ꯀꯜꯆꯔ ꯑꯁꯦ ꯑꯩꯈꯣই ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯇꯥꯏꯕꯪ ꯃꯤꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏ ꯍꯌꯤꯡꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯗ ꯃꯤꯑꯣꯏ ꯑꯗꯣ ꯆꯥꯎꯈꯠꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯗꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯍꯥꯏꯔꯝꯃꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯧꯁꯟꯕ ꯋꯥꯠꯄꯗꯒꯤ ꯉꯁꯤꯗꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯄꯥ ꯃꯄꯨ ꯃꯤꯔꯥꯏꯕ ꯍꯧꯐꯝ ꯁꯥꯐꯝ ꯈꯪꯗꯕ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯅꯞꯆꯔꯒ ꯇꯥꯡꯖꯔꯒ ꯂꯨꯈꯥꯛ ꯆꯥꯕꯒꯤ ꯀꯜꯆꯔꯅ ꯀꯨꯞꯁꯟꯈꯤꯗꯨꯅ ꯂꯨꯈꯥꯛ ꯆꯥꯕꯒꯤ ꯃꯅꯥꯠꯅ ꯀꯨꯞꯁꯟꯈꯤꯗꯨꯅ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯗ ꯀꯠꯆꯔꯒ ꯂꯨꯛꯃꯟ ꯐꯪꯖꯕꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯌꯤꯡꯈꯣꯏꯒꯤ ꯃꯇꯧꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒ ꯏꯁꯥꯒꯤ ꯏꯅꯥꯠ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯗ ꯍꯟꯖꯟꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯗ ꯌꯥꯏꯐꯕ ꯃꯤꯇꯩ ꯏꯔꯨꯞ ꯅꯦꯁꯟ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯅ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯍꯌꯤꯡꯈꯣꯏꯒꯤ ꯃꯇꯧ ꯇꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯅꯣꯂꯨꯛꯆꯔꯤ ꯅꯅꯥꯏꯅ ꯍꯩꯖꯗꯗꯅ ꯉꯥꯡꯕꯗ ꯁꯛꯄꯗ ꯍꯦꯟꯖꯤꯟꯈꯤꯕ ꯄꯨꯝꯅꯃꯛ ꯇꯔꯥꯒꯤ ꯊꯧꯖꯥꯟꯅ ꯉꯥꯛꯄꯤꯒꯅꯤ